ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯖꯤꯔꯤꯕꯥꯝꯒꯤ ꯂꯩꯉꯥꯛꯄꯣꯛꯄꯤ ꯆꯦꯛ ꯄꯣꯁ ꯌꯧꯔꯝꯗꯥꯏꯗ ꯂꯩꯕ ꯃꯤꯌꯥꯝꯅ ꯋꯥꯈꯣꯡ ꯍꯥꯏꯅ ꯈꯪꯅꯕ ꯆꯦꯛ ꯄꯣꯁ ꯃꯌꯥꯗ ꯈꯥꯝꯗꯨꯅ ꯂꯩꯕ ꯏꯝꯐꯥꯜ ꯇꯝꯅ ꯄꯨꯒꯗꯕ ꯁꯨꯅꯨ ꯇꯟ 33 ꯔꯣꯝ ꯄꯨꯔꯛꯄ ꯇꯥꯇꯥ ꯇ꯭ꯔꯛ ꯑꯃ ꯈꯪꯍꯧꯗꯅ ꯃꯩ ꯆꯥꯛꯂꯛꯄꯗꯒꯤ ꯖꯤꯔꯤꯕꯥꯝ ꯐꯥꯌꯔ ꯁꯔꯚꯤꯁ ꯂꯥꯛꯇꯨꯅ ꯈꯔ ꯃꯈꯩ ꯀꯟꯕ ꯉꯝꯍꯧꯔꯦ ꯍꯥꯏꯔꯤ ꯂꯪꯀꯥꯅꯥꯒꯥ ꯚꯤꯂꯦꯖꯇ KNFPꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯗ ꯃꯤꯁꯤ ꯃꯤꯅꯥ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈ꯭ꯔꯦ ꯁꯥ ꯁꯟ ꯀꯌꯥ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯂꯦ ngasi ayuk Kangpokpida district manung sana IT road paringi Langkanaga village ta Kuki lalulu KNFP amadi KNFN oiramba yai haina singnaba kulai matik sana paiba singna akan mamawongda nongmai kapsenduna attack satarakpadagi nakal animakta khuthoknabada Kuki kulai paiba ama laikidre anina aso apan nangbada natana kul adugi sasan kharasu nongmaina kaptuna halamle hairi tongan sourcing-dagi fangba paugi matung inadi nongmai kapnabagi thaudo adu ngasi ayuk pung 9 minute nipurom taba adwaida Kuki militant samaromna singtaktagi maikai khangdana Langkanaga village tamna nongmai round kaya marom kapsilaki maduda nakan anigi marakta sarakna matat oina pung 3 rom khuthoknaba aduda Kuki khulai paiba ama laikidabani aduga anina aso apan nangkhibani hairi pawasina hai khuthoknaba aduda laikidraba amadi asokpasing adugi masak maming hauzik phawbagi oinadi khangba ngamdre makatana nakal animakta position launaduna nongmai kapnaba leptri hairi attack adugi saru ama oina Kuki khulai paiba sing aduna lautang sang animai thadok lambaga lorena hui amaga iroi amaga hatok lamle hairi panbaya abadi Langkanaga village hairiba mafam ase lasan Kuki village ka yamna naknana leiba khul amani hairi amaromda Langkanaga village ta suspension of operation su satariba Kuki lalhulo KNFP na ngasi ayuk landarakibagi thawong adu Langka village authority na akanma mawongda condemn tarakle Langka village authority gi information and publicity na thadaropa serol amana hai village ta lariba Kuki khulai paiba singi kemta nansu militant group KNFN gi kader sing lairi group asi su sanariba KNFP gi proxy group ni Kangpokpida district ta lariba Kuki militant sing ase KNFP gi home secretary Zangboi Kipgen gi kaman makhada thabak toribani maramaduna ngasi satarakiba attack adu Zangboi Kipgen gi kaman makhada satharakibani IT road area da lariba naga khul kayasu Kuki khulai paiba sing asina attack satharakpa yabagi singnaba leire maramaduna state lengakna matik saba investigation chataduna mara leiba singi matakta matik saba action lakatbiyo amadi makatana irang asi saukthoroktanaba honabiyo hainasu serol asina makatana phongdorakle Kangpokpida Petrol Litre da Lupa 150 LPG gas cylinder da Lupa Lising Youkhre Kuki amasung naga anigi marakta hauze akanma mawongda unkanabaga loinana Kuki militant singna naga misam taru hatkiba thaudoka mari leinana naga taba area singda matam kaktaba blockade chathakibana Kangpokpida district ta sana thaknaba polam sing yauna nomagi tangai fadaba polam sing phangdrei masina maram oraga black ta petrol liter da Lupa 150 aduga LPG gas cylinder da Lupa Lising yaure haina Deccan Herald gi report amana haidi report asina makatana hairibade Kangpokpi phawraga chatliba NH2 Impal Dimapur lambigi Kangla Tongbi mayadana yamlaba naga nupa amasung nupi sena makuta sai pairaga lambi asida chatliba gari sing athingba thamle Kuki sina namna tariba Kangpokpi district ase Kuki amasung naga anigi yamna saunu unkhanaba mafam ama oire Kangpokpi district ke Lailon Vaifei da Kuki militant singna naga 19 phakiba thodo adugi matung tarakpada hauzik UNC na Impal Dimapur lambida economic blockade sathakibadagi yamlaba gari kaya highway asigi mafam kaya da lenglaga leiri Dimapur romdagi thau amasung sana thaknaba puraga lakpa polam kaya naga singna namna tariba NH2 Impal Dimapur lambige Sanapati jagada hauziksu panduna leiri hidak langthagi gari sing phawba Sanapati district tagi Kangpokpida pusinba yade masina maram oiraga haukiba numit kharanigi mamangdagi black ta petrol liter da Lupa 350 aduga LPG cylinder da Lupa 5,000 phawba yorure KG 50 gi sengi bag amada Lupa 3,000 phawba yorure aduba hauzik petrol liter da Lupa 150 aduga diesel na liter da 190 da haithare hairi naga taru hakibagi matangda maitai nagagi mifam pangthokkhre
Civil Society Organization Kunmangana Su Hando Hanaba Demand Tominaba Haini Yanakre Naga Amadi Infalgi Civil Society Organization Kunmanga Romgi Apunba Mifam Amapangto Kibaga Lorena Naga Taro Hat Kibagi Matanda Matik Saba Tabak Lahot Kadabani Haina Mari Lenabasing Taxon Cray Mifam Adu Loraba Matunda Infalgi Classic Hotel Fangto Kiba Paugi Mifam Amada Zone Tribe Council Manipurgi Convener Merazaw Kabuina Hai May Tara Hundoigi Ambos Matung Tarakpada Naga Amadi Kuki Misam Kaya Pazinaduna Tamnaki Naga Singna Kuki Gimio Taramari Amasung Kuki Singna Nagagi Taru Ado Tadarok Naba Kayara Hana Afil Taubada Kuki Singna Mio Taru Ado Faba Lite Haina Hanjan Hanjan Pongdorake Kuki na Fazilamba Naga Tarani Toide Mangzona na Tadokre Haina Sukhangalake Akon Bada Wapam Ase Mi Mankibagi case Oina Uhana Bohona Rapaga Lorena Langak na Missing Parts case Oina Pongdorake Matung Tarakpada Lenga Amadi Kuki Seso Senga Kayara Hana Wari Sanaraba Matungda Naga Singna Mioibagi Minung Sida Yumpam Oirega Pajinduna Tamlamba Kuki Taramari Asoy Angam Yahondana Tadaroki Makoi Taramari Pajinduna Tamlingai Sana Taknaba Amadi Atay Polam Kaya Pikibaga Lorena Asoy Angam Yahondana Tadokibane Adobu Kuki Sinadi Nagagi Mioi Taru Ado Tawa Yaudraba Haksang Oina Sinaraki Taudo Aduna Naga Singbo Haningai Laitana Ningbakahele Haina Paladana Mahana Hai State Langana Lailon Vaifegi cases Janariba Mio Kudimba Paraga Logi Matung ina Matik Saba Tabak Lahot Kadabani Zoan Tribe Council na Taudo Asida Senai Haina Maral Siriba Lailon Vaifei Village ke Manipur Police ke Personal Oina Laiva Thangvilian Vaifei Amasung Kuki National Front Figi Kadar Kamarum Yauri Merazau Kabuina Makatana Hai Langana Atuba Matamda Kuki Militant Group Singa Kuyak Pinariba Suspension of Operation Su Agreement Abrogate Taugadabani KNFP India Government Terrorist Organization Oina Lautokadabani Deputy Chief Minister Namsa Kipjangi Imung Manunggi Miyoi KNFP Gamari Lainaba Maramna Minister Ase Kudakta Pham Lautokadabani Haina Miyamgi Apunba Mifamna Warep Laure Naga Misam Taru Hatkibagi Matangda Asumba Well Panganaba Hanba Laitana Sanction Kigani Haina Paladuna Merazaw Kabina Hai Langana Karigumba Hiram Asigi Matangda Matik Saba Tarang Lokalak Trabadi Lamda Masida Pandaba Todok Torokpa Yai Haina Mahana Makatana Fongdoki Manipurda Hozik Orekliba Pibam Asigi Matangda Kupna Khana Ninabagi Pandam the Fangtokiba Mifam Aduda Kokomi Amuko CSO Taramari Kanglaifa Amadi Nupi Singil Lup Kayasu Saruk Yaki Hairi